ISTV की मणिपुरी पाव मियंग ताबीरब पुनमकपु तरामना ओक्सरी हौजिक अहानबद मरोइबा पावसिंग तुंगी मिरोल कन्नबगी तमक्ता फुरुप अमतगी वाफम पुसिल्लोय मसिदा कम्युनल गी वाफम पुसिलकन हाइना चीफ मिनिस्टर एन बिरेन हाइख्रे भारत सरकार ना हौजिक फावबदा मणिपुर की ngamkhaida सिंगनरकबा लेप्ट्रे हाइना UCM की प्रेसिडेंट सुनील करामना फोंदोक्रे भारत की प्रेसिडेंट ना मणिपुर यूनिवर्सिटी की वाथोक अथुबा मतमदा लोइसिनगनी हाइना कांग्रेस पार्टी दा थाजबा पिरखरे हाइरे अमदी आर्मी की इम्फाल दा पोस्टिंग ताबा लेफ्टिनेंट कर्नल अमा लौतुना बा मानबा मवोंगदा आर्मी की कांगबु अमना फाख्रे हौजिक मपुंगोइबा पाउ पिजरे तुंगी मिरोल कन्नबगी तमक्ता फुरुप अमतगी वाफम पुसिल्लोय मसिदा कम्युनल की वाफम पुसिलकन हाइना चीफ मिनिस्टर एन बिरेन नंगसी हैंगांग दा पांगथोकपा मियाम की थौरम अमदा हाइख्रे महाकना मखा तारादुना लैबाक प्रजा की दमक्ता करिगुंबा खरदी तौरमगे हाइना थोरक्खिबने मैतै पांगल हाबसी मैतै निंगोल की मसानी मदुगी नामादा मितोप मयाम पुसिलकपदा खांग मंगमलोय हाइखि पवार नोमोगी वरबिया हिंदी वरबिया लैबाक प्रजा की खाना तौरमगे रे पुलिस लैबाक प्रजा की तुंगी मिरोल की हमदा तौरमगे आई चीज नोमगे तुंगी मिरोल की कल मुसीबे कोई मैतै पांगल ऐखोई सिरनावनी ई सिरनावनी नुपी नोरी मसाने मोय को बिलों भगतन को मोय को प्रोटेक्ट को करके जोने मधुगी नामादा मिठो बया काम करने कोई खाम हो कमाई काम नहीं कोई मुझे क्या और भी बचे काय दिखी मिलो बचे आई जल्दी में क्लेम पे हो अदुना मयाम लाना प्लीज कौनियर कोई दे अदु कोई दे ना संतो कनो धर्म की मुसला कनो सीगी तुम की मिलो करने कोई दम दे आई मैतै मया ट्राइबल नागा कुपी मैतै पांगल मुस्लिम आई अत मदद की रोय तुंगी मिरो करनबा पॉलिसी प्रोग्राम मिहा की तौरमने हैबिस की गई है चीफ मिनिस्टर ना मखा तारादुना इसा इसाना लेरिबा मफम सिंह अदु चुम्ब्रा लानब्रा खंगदना माइनॉरिटी अमदी कम्युनल की वाफम पुसिनबिरकनो मणिपुरी अपुनबगी ओइना खनबा तंबियो ngaraang नुमाई चिंगसिंगी सरुक अमा ओइरिबा रिजर्व फॉरेस्ट एरिया की मनुंग चनबा मफम सिंगदा तासिललंबदगी मनुंगदा लमदम असिगी मियोइ नतबा तासिललमलिबा अदु कमदौननो हंखि नंबू तुरेंदा इंफाल तुरेंदा नोमगी सरा तालंबा इमा मयाम मयुम दुकान मयाम तुदे की दुकान गदी एकोई मैदे तुदे की रे मैदे तुगाई की रे पागल तुगाई की रे लाती होय करी की सुंबा आइना दे रोम से सुंबरा नामरा है खंड की मोहब्बा एकोई माइनॉरिटी की तुगाई की रे कोई मेजॉरिटी की तुगाई की रे ना कब से मणिपुर अपन में खंड दबियो मणिपुर अपन में कोई कमिट से फ्यूचर की कमिट से अमना करी की नो की जुमर तुगा आइना सुया दबा अदुबा रिजर्व फॉरेस्ट की नंबर तुगा युम साबा इंग्रोस ओरिजिन की मरकता मणिपुरी कोई मैदे पांगल नतबा त्रिपुरा के हाय कराई के हाय आधार कार्ड पाइबा आधार कार्ड को मपान की मीने आइडेंटिफाई तौरबा कोई सी लमदा लब मी युम अहुम मियोय मापन कमाई मापन द तार ले मिने रमिनो हाय सो लेगा प्रजा के कन में होता है अबन मसे आईएलपी जैसी आईएलपी के लाओ की तरीका ना थोड़ी आइन से की तरीका ना थोड़ी मन मन तो कोई ना तार कोई ना मपान की मीने कोई तार ले करे कोई तरीका ना नहीं थोड़ी मेकअप को भी रो प्रजा रिजर्व फॉरेस्ट एरिया दा लम खोपसिलिबा सिंग मखाताना तकथोकपगी थबक लेप्तना चथखिगनी डिपार्टमेंट की मियोय सिंगनासु थबक तौबदा मरैबाक नुंसिबगी वाखलोल मांग थारगा थबक तौबियो हाइना चीफ मिनिस्टर एन बिरेना मखाताना फोंदोखि अखोई इसा हाना आइना तौरिसे लाब्राइसे आइना तौरिसे आइना हाना इसा क्वेश्चन तुमसे मधु क्वेश्चन हाना मचलबा मी मत खानरोय मी मत सावरोय आइना तो वारान तो क्वेश्चन लगा मी मोर सही है लगे
please bangunan lo tol satu kucing maka sadar gini kue aing giwe ba gari lagi namai tu itu jadi mangga adhan kasih harga yola itu jadi mangga kayak apa gitu more itu mapandi kita kondisi dan adhan kasih harga biar kayak apa gitu si mayangnya tu kan buat kita betul mawar tu itu tu kita lagi luar di aing ni namanya tunggu mirror mangga tu cerita lagi masih sujugi berapa deh tunggu mirror bukan government servant to government employees to be an experience government employees na natin tong muse revenue department la ibo kira any ko la ibo kira agriculture la ibo kira han nationalism nasana isa jati nung siwi la ibo siwi wakar mo mahana noi madugi hana wa kun sa ko naribang na jati nung siwi na society kita ko ko moy naribang na jati nung siwi wakar yaw na प्रजानि सेवा तौबदा प्रजा समयमय प्रजा दम थुंबंगम अन अहानबदा इकोयदा नेशनलिज्म इजाति सिगो इरम दम थुनु सिबि वकल लो मदो इकोय हाना पोको हाना साबे मदुदा भारत सरकार ना हुजिक फावदा मणिपुर की ngमखाइदा सिंगनरकपा लेप्ट्री हाइना UCM की प्रेसिडेंट सुनील कराम नंगसी यूनाइटेड कमिटी मणिपुर UCM की तरनिपाल सुबा मपोकुमन थौरमदा हाइख्रे ngasi lamphel laiba UCM gi office ta pangthok patharam maduda UCM gi president Sunil Karam amuko gi president PS Deban Sharma MKL gi president Phanjobam Sakhi UCM gi consultative committee gi member RK Ranendrajit amadi IC Botombi Pandam gi president Yumnamcha Dilip Kumar NIPCO gi president Oinam Premjit IPSA gi president Joy Chandra Konthaujam UPF gi president Warepam Second Akomlup gi president Chandramani Khumancha amadi CCS gi vice president Jitendra Ningombana maroiba mioising oina saruk yaki tongan ba civil society organization kaya gi lucingbi singsu saruk yaki UCM gi president Sunil Karam na Bharat Sarkar na hojik phawada Manipur gi ngamkhai da singnarak palep tribasi chapsana UCM na miyam ga loina na thengna gani Kiran Rejiju na phongdok ki bawafam Manipur gi miyam na amadi UCM na yaba ngamloi lamdam asibu hanthana yengmani haina lawgani Manipur gi ngamkhai kannaba UCM na ngasi su chapsana lepli haiki yam pong sana IT1 pillar dagi sub pillar ama yung khalakanda hausi yang kana thola iba problems dagi union minister of state Kiran regional lakanda Manipur gi boundary ngam ko da karit akai ba laite hari ba se government of India gi thausa daba negligence amso devirship policy duna adugum laba makoi gi uthorok polichat amane maramaduna laire iba phibam mayam singse Kiran regional koi gi tawgayona adugum wafong ka hairak paise Manipur gi miyam na condemn tawi amasu UCM na high river Kiran region gi statement na susu aikoi na madu gi against the lady Manipur gi aikoi gi boundary gi manunga se aikoi tasena rakana thugai basi nakal ani thokna thugai maramdi mapanda international akoi gi atopa yundang lariba country da pithokpa ama amasung India gi manung da lariba state singsida government of India ki policy na lejari ba puruk state sing thugai ba ki policy maga pithokpa ani ji sui hairiba sigi mayokta United Committee Manipur na matam supada ngamkhai amasung Manipur gi apun bugi sakto ngana no khona matam da lepkani Zatkiba Jun gi tang kunmanga dagi hauna hanagi chief minister Akram Ibobina lusingduna Congress ke MLA sing Delhi da camp tawduna citizenship amendment bill lising ani tarataruk NSCN IM ani nawadi sanabada Manipur gi ngamkhai amade Manipur gi apunbagi saktam kahenba yaroi border issue amadi Manipur University gi wathoki matangda Bharat ki prime minister yauna lusingba kaya unakraba matungda ngasi Bharat ki president Ramnath Kovind ga unakre ngasi hanagi deputy chief minister ga khangamna lusingduna Congress MLA tarana ayuki pung 13 dagina ayuki pung 13 makhai phawba pungkhai amasupna president ka unaduna wari sanaki Congress party ki maikai dagi mapung oina Manipur University ki hojik oiriba phibam gi matangda marik sumna khangan ki Vice Chancellor Sindu Ohaina hojik Manipur University ki mahiroi kaya mahi tamba phanglaktaba head of department yauna thaupuba kaya resign tarakliba amade mahiroi singna changsiliba khongjang marik sumna paudam ki President na Congress Party ki wafam singado amamam ta oina not taksinduna athuba matamda Manipur University ki wathok asi loisinna ba khanagani haina thajaba pirakkhre haire
इम्फाल एम सेक्टर ड्यूटी ताब आर्मी की लेफ्टिनेंट कर्नल धर्मबीर सिंह ngarang ayuk anganbada mahakna leiriba M sector official quarter dagi lieutenant colonel amana lusingba army gi mioi tarana imung manungda wafam amata khangalamdana phaduna pukre haina mahaki loinabi Ranju Singna paumi singda phongdokre ngasi Manipur Press Club ta pangthokiba paugi mifam amada Manipur da leiriba civil society imalup ki society singi lusingbi kaya su saruk yaki Lieutenant Colonel Dharambir Singh Loinabi Ranju Singhna ngasi ayuk anganbada makhoi leifamda Lieutenant Colonel Nandana Lusingduna army personnel tararom lakduna mahaki nupabu wafam amata khangalamdana puduna satki lakhiba army personnel singi manungda Rathor kauba major ama amade masak khangdaba JCO amasu yaurakhi matamaduda mahakna leiriba mafam adudagi thokpa yabagi ayaba pikhide makhoina phaba matamda su official oiba wafam amata mangonda khangalamde mahaki mapuroi babu phaduna pukraba matung mahakna M sector dagi mapanda thokna na bahotna rubada get the duty taba army personnel singna get ki wangmada thokna na bagi ayaba pikhide makoi gi helper na pharmacy da sadhanduna hidak lairuna ba khangalubada army officers singi instruction matung ina mahaksu get ki wangmada satpa yaroi haiduna sadhan khide hairi mahaki mapuroi bagi mobile switch off tawkhibana oirakliba wafamasigi matangda karigumba amatta khangbangam khide ngasi ayuk mahaki phone da wari sanabagi khudong chaba amadi phangki lieutenant colonel Dharambir na mahak hauzik khudong thiningai oide haina mangonda phongdorakhi hairi oirakliba phiba masida chingnaba phawbadagi mahakna city police station da FIR amangarang tawkhre mahaki mapuroi ba mahaki sinphamda sahi 39 hena kathoktuna laklaba thamoi sengba officer amani mahapu maram amata khangandana phajin kiba asina mangonda chingnaba kaya phawre mahapu tekta kaidana thadokpira u haiki Officially also nobody informed me why he has been taken. Nobody have informed me yet. Now it is 3 days he has been taken from Manipur. I just want to know why he has been taken from here to that place or wherever he has been taken. I don't accept being his wife. I just want to know where he is and I want to know if he has been taken there as officially has been taken there, why they did not inform me. Why I am not aware ki why he is taken there to whichever place he is. Officially then also if he has been taken as in custody also I want in writing why he has been taken in custody. Amanamda paugi mifam aduda saruk yakiba ima singna lamdam asida mathau tawriba sipai amabu maram khangandana phajin punsinba yaningde mama singi mafamda dharma jat bijat khaiba leite phajin kiba lieutenant colonel giloina bina mahaki mapuroi babu kanbina naba wakalakhiba ima singna lumna lawi mahakpu kari maram gi damak phajin libano athubada thadokadabani haiki mama masam hoi ohumna wari basigi yengaga khoina ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯐꯦꯛ ꯑꯦꯀꯥꯎꯟꯇꯗ ꯍꯥꯠꯈꯤꯕ ꯃꯌꯥꯝꯗꯣ ꯃꯗꯨ ꯑꯩꯉꯣꯟꯗ ꯅꯣꯏꯅ ꯑꯗꯨ ꯇꯧꯔꯒꯗꯤ ꯅꯈꯣꯏꯗꯁꯨ ꯍꯥꯏꯗꯣꯛꯄ ꯇꯥꯔꯦ ꯍꯥꯏꯔꯨꯕꯒꯤꯅꯦꯕ ꯇꯧꯔꯤꯕ ꯑꯦꯇꯦꯝꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯑꯃ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯊꯕꯛꯁꯤ ꯁꯛꯁꯦꯁ ꯑꯣꯏꯗ꯭ꯔꯤꯕ ꯑꯩꯈꯣꯏ ꯂꯦꯞꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯤ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯃꯃꯥ ꯃꯄꯥ ꯍꯥꯠꯇꯣꯛꯇꯅ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ angang anisi moi si ubadagi ai khoi moi bu kannanaba hairiba nipado chum aran gi damakta achum bai damakta taugi banina karigumba mangonda karigumda thaba yaroi ma bu hatpa chu yaroi aduga angang jingchi chu kangadami aigi iramdamda la aga bu moi aduni adane khoi khaido ga dong late aduga hairiba phagi bai bungo do ma choina thadok biro tek te kaidana aduga achum bai damakta di ima mayam ji magi damta leptre lairi haiba duni khoi thamjari si Amaromda ISTV News na phangba pauda Manipurda army na chathariba thawong singda aranba kaya yaure haiba wafamda yumpham oiduna lisingani tara taruki September thada Dimapurda laiba GOC 3 korda aiba serol ama thaki baserol aduna army gi mingcha thihalakpa yaba wafam sing yawbana Lieutenant Colonel Dharambir Imphalda laiba M sector da posting piduna house arrest ki mawongda matam sangna thamlakhi hairi Mahak Manipurda posting thaba handak katharaga anirak subani army gi mayokta wafam kaya thorak payabagi akibe lebena Lieutenant Colonel Dharambir phajin kibo oiramba yai mahaki marai bakkari oigadagi haiba khangmangamdre army gi asoiba aranba phongdok luba personnel natraga officer amata apanba leitaba service tawbang amkhidabagi wafam kaya ma mamangda laikhrabani
Nongmai Singh Singkhongi Reserve Forest Area da leramba yum kaya Forest Department na police ki mateng lauduna takai kiba thawongbo yaning da phongdoktuna amokok na sathariba pungni funipal gi general strike sogatuna lilong da mioi kaya na lambi da thoraktuna asat awok sing thingki Kwakta da su lamdam adom gi Muslim sing na ban sogatuna lambi da tayar mai thaduna asat awok sing thingbagi thabak sathaki police na asoi angam yaudana ba ngaksen bagi thabak sathaki Amaram na ngasi ban sagat pa miyoy sing na khabay soida mathau tawba nupi police personnel khara phajil lure adubo tungda wari sanaraba matungda thadorakre ban sagat pa miyoy sing na Maruti car amasu mai thakre hairi Ngarang Nomai Singh ki sarukta nauna khundaramba yum sing forest department na police ki matenga loina na takthokiba mafam sing asi chahi asigi February ki tang 16 da Imphal East District Police na mafam aduda thiba humbagi thabak chathabada yum humbudra humdoi ain gi wangmada khundaramba police na thengna khrabani madugi matungda police na wahang pahangduna miyoi chama ama lokhatuna thigatpada Tripura dagi laklaga mafam aduda leiramba miyoi ama Tripura da tongan ba crime tawrubagi mirot oina leiramba thengnare haina police dagi phangba paw amana haire Tripura dagi crime kaya da senoduna mirot oina leiramba miyoi edudi MD Kadir Kazi sahi yang manga apokpa MD Abdul Rahim Tripura dagi ni Pawasina makataraduna ngarang tugai kiba mafam aduda leirakkiba miyoi sing adu Tripura dagi laklaga mafam aduda leiramba MD Sahid Jamal apokpa MD Nur Zaman amadi MD Faziruddin apokpa MD Nasiruddin ni mafam aduda khundaduna leiramba imong humudra humdoi adudi hapta dagi imong tara kwakta dagi taruk sekmaijin dagi taruk kairau dagi nipal Tripura dagi ahum Khetri Bengun dagi kuntra Thobal Moijing dagi manga mayang Imphal Irong dagi manga amadi Khetri Gaw Sabalekai dagi imong tara ni Mafam adudagi Imphal East Police na alto car ama motorcycle taruk dayo ama Activa ama single barrel nongmai maru kunipal nakhat kibalai ki haina police tagi phangba paw amana haire Amaram na ngarang Nongmai Singh Sanggi Reserve Forest Area da lam khopsinduna sajilamba yum sing Forest Department na takhai khraba matung danga sisu nongpok singu thongi complex ki mafam sing Forest Department na police ki mateng lauduna thugai khre Mafam aduda lakhiba Forest Department ki makok thongba official singna ISTV News da Reserve Forest Area da lam khopsinduna leiriba tongan ba mafam sing makhatana takhai bagi thabak chatharagani haire Amaromda Nongpok Singthongi Managing Committee ke member Ulipa Elias Manitona mafam asi top dusra village number 38 ki manung sanba state land amani Tharo Sibilok hairaga sukhangna ba mafam asi lisingani tarani thoida matam adugi sarkar da mitai singi lifeform amadi Inat Culture Institute ama lingkhatsage haibadagi sarkar gi mari lena ba department na lisingani tarahum doida lam ekar ahum pirakhibani Madugi da makta lupa lak mari thiki pata paiduna ngasi phawba khazna thiduna laklibani haiki Masih victim je kono biar waiba. Kari kino habis kodi khang benati lam leja bani government degi state lene na. Adu kadi makoi ne clarification ama forest na nui ne pirum lam je si sumber lan bra habis clarification su tauti. Adu ka tongnerga masih sumami lalami habis adu ki tanja supang phangdana masih eviction tongne habis se masih koi yaning de. Adu masih ki saye na bse sengtok tringa de ngasi eviction tongne lai se masih akoi yam pian da ba nungai da ba ka khoi ki maroi na maiti ki culture ki lining sida yamna threat waiba singna bani na laweba. Nongmai Singh Reserve Forest Area da sajilamba yum kaya takthokpagi sarugamo aina ngasi takhai kiba tharo sibi lokta leiba ima laisem inat loisang forest land area nate pata lene haina ima laisem inat loisang nongpok singu thong semgat sagatpa apun balup ki maikai degi government na thigat pina ba phongdorakle Manipur Press Club ta Paumising unabada loisang asigi managing committee member thangjam mairi henbana haikibada lam acre ahum asi lisingani tarahum doida land survey tawraba matungda forest land nate haina khanglaba matungda allotment order thokibani forest department amadi revenue department ki marakta pau phongna daba lebasi government na miyeng sangbiu haiki
하이바 인프라스트럭처시 투가이버시기 다이버시 이코이기도 못돼 말인데 이코이 마땅 싸는 컴플라이도 없고 하면 중초와 초이드라 포레스트 람도나 그냥 한국을 내려봐 아들에게 그냥 마판시다 수경에서 봐 인프라스트럭처만 사가나 이코이 컬처럴 유니버시티 군바 드림이 그냥 망이바 드림이 마시다 아무것도 판단도 시다 그냥 사가 아코이 퓨처 제너레이션도 뭐거기 담고 프로퍼티 원하나 봐 거기 신뢰를 먹기 판단 individual property ama benefit amagi ai paisa tanabagi dawta kanagumba amagi Amaramda Forest Department ki official amana hairiba mafam asida ukhiba Mars thada hongdokhina ba notice pikrabani makoina pata paire haiduna khangalaki department ki maikadegi reserve forest area manungda pata taba yaroi haiduna khangan kiba laikre Indian Forest Act amadi Forest Conservation Act ki matung ina reserve forest area da ownership amagi mingda pata taba yadi haiki Amaramda ngasi thugairi ba nongpok singu thongi complex adugi manak nakna leiba maitei singna khundaramba yum taruksu forest department na police ki matenga loina na thugai khre Hanna awasing haina khangna ba nauna khetri bengal haina tholaki ba chingi eviction da yaukraba imungi miyoi singi khetri bengal awang lekai da hangli ba relief camp ta wabgai kendra gi MLA Fazur Rahim amasung khetrigaw kendra gi MLA Amin Sahana tengbangi polam sing pikre Imung humbujarong ge hauji hauji laifam laitaduna lairiba miyoi singi phibam MLA na yangsin kibaga loinana mahakna phongdokibada yokhat pa haibasi yamna phai adubu rehabilitation gi matam pitana hekta eviction tawba haibasi maram chaba watli haiki Forest ki reserve land da lairiba ching maya da tarak lairiba khun tariba singse mafam lising ani ga chadet 138 ne haiso hai hariba mafam singase tawbidraga hariba lairiba ikoi gi community amal khundari ba mafam masida atamna na tawba hai basidi koi masi saseng sarkar sina minungsi yaudna tawba sidi taseng koi condemn tawi hai ba mafam dei thamjari andro kendra sida lajik lairiba mayam ma kendra se ayam bana koi chingdane tari se ado maha ki kendra sida ma forest minister ama hoina maha ki asi thugai ba ngangudra ngamodra dei koi yeng tare All Manipur Muslim Meitei Pangal Welfare Association gi ngasi pangthokiba Central Executive Committee gi mifamna nomai singda yumkai thudekhi ba thawong kana yaning da phongdokre government ki khongthang asi kana gumba akakna ba furup amade tawba mali maramde state reserve forest area da atai lam khopsin ba sing haujik phawba takthokpa laite masina akakna ba furup amada nungai hande phiba masi yenglaga state forest reserve area da lam khopsin liba sing amasung government na takthokpagi white paper ama puthou makha na mayum makai thudek pi khraba khunja singi nauna khunda laitana ba sunaba mafam amada sinbiu haire Nongmai sing area ki manung sanba awat singi singkhongda logi wangmada sajilamba yum amade school ngarang eviction tawkhiba manipur lenga ki khongthang ngahak ki sentimenta yumpham oiraga pakhat pathabak ohenbidana ba desamna appeal tawre khongthang asi policy program amagi makhada reserve forest area da pak sanalam khopsinduna yumkai sajiliba chinglai bak paktak na kokthok liba khudingmak khunagi mayok tale pat lobo singna bani haina lawgani Reserve Forest area da patana singba pithok lamliba revenue gi mari lenaba official singsu thidoktuna chapchaba chairak pigadabani makhoi sulenga asina kankhaloi dabani haiki Zonal Education Officer Churachandpurna Ramsa ki makhada arts graduate oza oiba Churachandpur gi headquarter IB Bank dagi L Sinmunglian Kauba mioi ama amadi Senapati district ke Katomai khuldagi science graduate oza oiba P. Rebecca Rangnamai Kaubi Nupi Ama Sasinaba certificate Sizinaduna Sarkar gi thabak tawrambagi damak thabak lokthokpaga loinana makhoigi mathakta FIR amamam pankre haide hojik maraktana break amatang laujare Babo Kwek zone gi di Tatis College di mamal suma phang kuding chamane yo sumangaro pista salabnina adu suma takta superlink footing gi offer amam pirisidi tas electric drum no sin bagumna yoti sinbayar dudi sanagi muhut yangna sinbayar Admission opened 2018 to 19. Facilities at IITA. International certification program approved in 88 countries. 100% international and national job assistance. Attractive salary packages. Trained by experienced faculties. Tied up with the reputed airlines. High-tech classroom with air condition and many more. Only institute in Manipur offering international certification in ground staff, cabin crew and diploma and tourism. Be a part of the most luxurious lifestyle. For details, Changangai opposite Imphal International Airport.
Are you confused about your career after 10+2? If yes, then get in touch with SS Career Solution, second floor Gypsy Building, Pauna International Market, Pauna Bazaar. Best career counseling center in Manipur. As a fresher, NEET select oversee Karawabu in a Kali, Adubu. Aina Kometa Chatler Batunda, Ozasingi, well experience amadi teaching methods tagi confidence funky amasung NEET live in a talk. Future experiencing the hygiene body, NEET Toge Harabadi, hard work, dedication and confidence labor maruta. Amasung coaching institute Kimatang the recommend of Harabadi. I think Comet is the only one. I am proud to say that I am a student of Comet. My name is Kiwang Riamai, and I cracked NEET 2018 ST topper in Manipur. In order to crack such exam, we need the help of teachers and parents. And Comet is the one who guide me through thick and thin. Well experienced oiba Oza Singhi guidelines duna. Ay ngasi NEET 2018 se top tauba ngamjabani. Oza Singh se yam helpful oi. They always call me and ask me my weaknesses even through phone. Adugi damakta Oza Singh bo yam karakter. Lastly, I would like to say that I'm a proud Cometian. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu break ki tungda taramna oksari makhataba pauda India da Manipur na ihananbo ina environment free oiba chegi kolom amadi pencil puthokpa ngamle marile na basing namit yang sangbiduna mahaki thabak pu hena chawkhat hanba pamle hiram sida report ama India ki oina ahanba chain saba environment free oiba kalam amadi pencil Manipur na puthokpa ngamle thangmiban hijam likai dagi masaga che kunma pankakta ngai rebi ngangom dharma amadi ngangom ongbi usalai magi masanapi ngangom monale sana puthokpani Karigumba trend toruba leitana YouTube amade internet ki khuthang dagi idea lauduna polam sing asi puthokpa ngamkhibani Chandigarh ga Bangalore ga laiba matam da phangakpa wakhal seniors myam punba dagi phangakpa lamdugi phajaba si myam se khallaga aina Manipur da halakpa matam da environment friendly oiba product khara puthokpa plus service oina tawba ngamgadra na hairaga ai bag dagi hana hogibne June gi date 3 da program ama tawe environment day gi sigi program sin nangna ba date 2 da aina pen pencil ka se sagibne ba Chanu associate haiba banner ki makhada NB pen amadi NB pencil asi hokhiba jungi tang ahum dagi puthokpa hokhibani yamna pungning chingsiningai oiribadi pencil amasung kalam sing asigi maningda pambi amadi mana masing kyagi maru hapa asina sijinaba loiro matungda leimaida fumjan kiba matamda matam khargi matungda pambi sing hogalaktuna environment haibadi mahausa ga saktamda kahendaba amasung ngaktuna thamba haibasini Hojik fabagi oina Manipur ki tuan mafum singda hairiba kalam amadi pencil sing asi distribution tawbo hore loinana Delhi amadi Bangalore dagi sample piraknaba demand torakle seeds makhal sing se koina beetroot happy gajar happy palak happy gamula happy aduga upambi te koina chigong le ngoba happy tasing order sigi chama piu chani piu haiba giti lagtri aduga pot se yenge ta samples khara yamna thabiro Delhi Bangalore dagi yawe aduga ngarang nahan di West Bengal da product khara pugi kalam amadi pencil mamalasi lupa 10 dagi hauraga 35 fawbada yoli masigi mathakta Chanu associate asina mioi kharasu thabak piba ngamle Hojik fawbagi oina nongwada kolom amadi pencil chamadagi chamri fawba puthokpa ngami masina yamdrabda tha amada lupa 10,000 dagi 15 fawbadi tanba ngamli ngasigi phibam masi yaunaba honarakpada awaba kya thingarakhi banana lol launaba bank kya da chalubu matamda nathai birakhi mausagi phibamda akaiba pidaba kalam amadi pencil sana honabada tuan ba se sang nambagi thabak toba press singa chatuna sijinadraba hundokhrgadaba che sing khongatuna raw material gidi thoina awaba leitri refill amadi graphite Gujarat Orissa Pune amadi Delhi dagi lori hojik maki oina khutna manual oina semli adumakpu machine leinaba sel khradi dakar oiri Mari leinaba singna thajabadi pire adubu karamba kanda fangadagi haibadudi khangma ngamdri
यामना नहा ओइरिबी पंजाब यूनिवर्सिटी दगी बीएससी मेडिकल लोरेबी मोनालिसा ना मणिपुर की इकोनॉमी दसु अचौबा अहोंगमा पुरकनबा होनरेबा असिदा बैंक सिंगना अमदि अतै मरिलिनबा सिंगना मिराइबे हाइबसि याम ताबदा नुंगाइतो वफमनि अदुबु होनबा कनबा अदुबु निंगबु निंख्रबदी तौगनि हाइबगी वखलोन चंगसेललिबा मोनालिसा गी अदोंबा एनबी पेंसिल अदु अतै अतै बैंक सिंगसी मणिपुर की मियामनसु पगतफम थोकप्रा हाइबसिनी अमरोमदा असिगुंबा एंटरप्रेन्योर्स योखनबो होनबदा थिंथबगी बहुता मरिलिनबा सिंगना मतेंग पांगबा हाइबसि तंगाइ फदे वीडियो जर्नलिस्ट जयंत गलोनिना जित निंगोंबा ISTV न्यूज सना कैथल मणिपुर सरकार की खुंगंग चसी मिशन की ngasi taruk lak suba khongsat ki tharom Imphal East District Administration sinduna hangang village ki oina hangang mayai lekai lai haupam da pangthokre tharom adu da Chief Minister N Biren amadi atai maru oiba mioi kaya su saruk yakhi Chief Minister na khungang chasi haba mission ki oina hojik phawbada chinga masung tamgi khungang sida miyam gi khudong chadabgi complaint lak ahum lising yang khairom thengna khre masigi manung da lak ahum lomdi makhoi gi award apasing mention khre hojik maki oina lising yang khairom di watli haiki ngasigi thoram duga mari lenena ujala scheme gi makhada tongan tongan ba beneficiary kaya da gas connection pi bagaloina na cylinder su yenthoki खुंगंग चसी थौरम ngasi कोंथौजम केंद्र की मनुंग चनबा कोदम पकपी तरंग अपान बलाई कोलदा कोंथौजम केंद्र की MLA डॉक्टर रंजन अमदी युरेंबम अपुनबा क्लब का पुन्न पांगथोखरे ngasi की थौरम अदुदा तोंगान तोंगान बा डिपार्टमेंट सिंगी मियोय सिंगना सरुक याबगा लोइनेना केंद्र असिगी अकोइबदा लेबा प्रजा सिंगदा मणिपुर लेंगाक अमदी इंडिया लेंगाक ना पाइखलकलिबा तोंगान तोंगान बा स्कीम सिंगी कानाबा फंगनख्रे MLA डॉक्टर S रंजन ना लमदमसिदा मरिरक सुबो आइना खुंगंग चसी हाइबा थौरमसी मफमसिदा पांगथोकपनी थौरमसिना केंद्र असिदा लैरिबा लाइरबगी पनखैदा लैबा मिमान नद्रब सिंग अमदी मपुरेबा काइनरबी मियोय कयादा कानाबा फंगनख्रे मखाताना लेंगाकना पाइखलिबा स्कीम सिंग फंगनबा होनगनी हाइना फोंदोखी ख्वाइदगी मरुइना अखोइ सि लाखबा कानजिदा प्रजाजिदा हाना खंगमतबा अवेयरनेस से अवेयरनेस याम हेंकटली इवन फिशरी कनोज डिपार्टमेंट्स दगी करी फंगबे हॉर्टिकल्चर दे कई फंगबे एग्री दगी अखोइ वेटरनरी डिपार्टमेंट अखोइ इवन हेल्थ के कनोज जो अखोइ एनी इम्यूनाइजेशन की ओइरो कानाबा के मैम जे गवर्नेंस खुंगंग द लाखबा जा अखोइ पुंगनमंगना सिगी कानाबा लौमिनौ से आइदना अखोइ तौजबनी खेत्रीगांव केंद्र की मनुंग चनबा टॉप दुसरा ग्राम पंचायत न सुथौरमसी टॉप अवांग लेकाई नोंमाइरेंबी कम्युनिटी हॉल द पांगथोखी ngasi थौरमदुदा तोंगान तोंगान बा डिपार्टमेंट कुनिपाल की स्टोर सिंग हांगदुना मियोय कयादा कानाबा फंगनखी खुंगंग चसी मिशन की तरुक सुबा तांकक ओइना कामजोंग डिस्ट्रिक्ट एडमिनिस्ट्रेशन अमसुंग फुंगयार सब डिवीजन सिंधुना रेहांग कम्युनिटी हॉल पांगथोखरे थौरमदुदा फुंगयार केंद्र के MLA केलेसियो MOVC की सेक्रेटरी बॉबी वाइखोम डिस्ट्रिक्ट काउंसिल मेंबर KS थामीसु सरुक याखी तोंगान तोंगान बा डिपार्टमेंट सिंग स्टॉल हांगदुना मियाम द स्कीम सिंग काना बखंगनखी MLA ना लोकल एरिया डेवलपमेंट फंड की सेंग बैक कुंत्रा जिंगबान हुंफु पीबगलोइना मपिथेल दा nga masa lising kunsu thadeki मियाम की मेडिकल चेकअप अमसु पांगथोखी MLA लाइसियोना गवर्नमेंट असिना खुंगंगी मियाम की दमक लौखटलिबा खुदोंग चाबसिंग मियामना लहोक्सी हाइखी Government initiative mayam laure go to village sida certificate piba Aadhaar kapa ado bulb yenba asina loiba natti mayam program si tauri economic rehabilitation ki makhada ako horticulture ki so fishery ki so akoi ki agriculture animal husbandry ki so mayam paikhat ka dauri ni ado mayam do patience dum laibiu akoi hotnamina si डिस्ट्रिक्ट एडमिनिस्ट्रेशन बिसुपुर सिंधुना ओइनाम केंद्र की मनुंग चना लेबा तौबुल मसुंग थांगा केंद्र की खोदाक तसु खुंगंग चसी थौरम पांगथोखी ओइनाम केंद्र के MLA L राधा किशोरना तोंगान तोंगान बा बेनिफिशियरी सिंगदा तोंगान तोंगान बा स्कीम सिंगी पोटलम सिंग यंथोखरे DC पवन यादवना खोदाक तसतुना मियाम की अवार्ड अपासिंग यंगसिनके MLA L राधा किशोरना गवर्नमेंट मियाम की निंगबा थुंगना बाकन होनरिबा असिबो मियोय खरना लान उहन्न बहना बयानिंग द बफंगदोखी मियाम की अपाम खंगना गवर्नमेंट थबक तौगनी मसिदा मियाम नसु मतेंग पांगबिना बा अपील तौखी तमसिगी मेरा पाइते लंदमसिगी क्लब एकोसो पुन्ना आइगी खुंगंग दा आइगी लेकाय द लैरिबा सोथरबा आइगी माइसा चिनाव सिंगसे नसी हेबो दमदसतेगी निंगबा थुंगबा अवार्ड अपा लेतबा अदुगुबा खुंगंग अमा होइनबा सरकारना फंगरतसिदा मतेंग पांगियो नंबोल केंद्र की मनुंग चनबा वाहेंग खुमन की इबुदो पाखंग बहराव बुंगदसु खुंगंग जसी थौरम पांगथोखी थौरम अदुदा BJP मणिपुर प्रदेश के वाइस प्रेसिडेंट TS बसंता नंबोल मंडल की S ब्रजमनी जनरल सेक्रेटरी जिनेसु सरुक याखी
District Administration Thobal da su tongan tongan ba mafam ahum da kungang jasi thoram pangthokhi wangkhem kendra gi oina Thobal Kiam awang laikai Laikol Lilong kendra gi oina Khekman Jila Kaithel Community Hall da pangthokhi Wangjing Tentha kendra gi oina Khongjom Bazar Community Hall da pangthokhi thoramadu Wangjing Tentha kendra gi MLA P Brojena government asina miyam gi khanduna yumthong changbagum kanaba kaya piriba asi afaba khongthang amani miyamna yaribe makhai kanaba sing lobiyo haikhe District Administration Kaksing Nasu Khungang Sasi Thoram District Anigi Kendra Anida Pangtokhi Hianglam Kendra gi oina Mayang Lamjau Mayai Community Hall Pangtokhi Thoramadu Dam Anitkogi Chairman Dr. Radhesyam Yumnam Zilla Parishad Member Elangbam Ranjana Mayang Lamjau gi Pradhan U Narzid Additional DC Kaksing Ramananda Nongmai Kapam Susaru Yakhe Kaksing go ina Irengbam Laibung da Pangtokhi Bathoram da Kendra Asigi MLA Y Surchandra DC Nailenthang Telen Susaru Yakhe District Asigi Tongan Tongan ba Mafam dagi lakpa Miyoi Singda Department Singi Tongan Tongan ba Kanaba Sing Phangan ke Churachandpur District ki oina su khungang chasi thoram Jenhang Lamkagi BCD Learning Center da pangthokhi thoramadu da Agriculture Minister B Hankhalian Principal Secretary RC Ramthanga District Level Officer singsu saruk yakhe tongan ba department singna paikhat liba scheme singi kanaba miyam da phangan ke District Administration Senapati Nasu Khungang Chasi Thoram District Asigi Liai Khulen Nal Sangkhumai Taphau amasung Khabung Karong da pangthokhe thoramadu da ADC Senapati ki Deputy Chairman ke Holisan Raumai Video Senapati S Bobby Sharma su saruk yakhe Department singi tongan ba stall sing hangduna miyam da kanaba sing phangan ke District Administration Tengnopol Nasu Sinduna Khungang Chasi Thoram Moregi Sijang Bank Community Hall Pangtokhi Thoramadu da ADC More and Bankim Additional SP Tengnopal KS Robinson More ki Community Leader singsu saruk yakhe Chief Minister gi Haksel gi Tengbang card yauna ta scheme singi kanaba miyam da phangan ke District Administration Kangpokpi Nasu Samphai Subdivision gi manung chana laiba Gopibong Government UJB School da Khungang Chasi Thoram Pangthokhi thoramadu da Social Welfare Minister Nemsa Kipgen SDO Samphai Chumlengmai amasung Kholgilu singba sing saruk yakhe tongan ba department ke stall taramanga hangdoktuna kanaba sing phangan bagaloinena lemna layeng bagi camp amasu pangthokhi beneficiary singda potlam kaya su yenthokhi Yamlaba Mayai Kaba Drug Amadi Selgaloina na Fagat Kiba Sandel ADC Chairman Lukhosai Zau Yauna Miyoi Nimpal Ngasi Lamphel ba NDPS ki Special Court puthok laba matungda court na nimitara mangani judicial custody de remand pikre Miyoi Sing adugi ukil na court ta bel pibina ba wafam sing thagalakhi amaramda case asigi ayogi maikai degi makhata na thigat kadaba kaya laibana judicial custody remand nimitara mangani pibina ba hairak padegi nakal animaki wafam court na taraba matungda Tara mangani gi judicial custody remand pikhibani Imphal Municipal Corporation gi Mayor amadi Deputy Mayor sindokadabani haina Mayor gi mayokta leiba councillor singna phongdokre ngasi moirangkhomda pangthokiba pawgi mifam amada ward number 3 gi corporator Hizam Newton Chandrana IMC gi Mayor Lokeshwar amadi Deputy Mayor Sujata Phawmaina IMC gi maithe lakpa yaba thabak kaya chatharakpadagi makhoi anibu sindokna naba makhoi gi mathakta no confidence motion ama corporator tarana mahot ki secretary da application ama pisinki Application adugi matung ina no confidence motion pangthokna na ba matam ngairi kada cooperator ahumna makhoi bu sokat patok tuna mayor gi makai da onsin ke makhoi ahumna yausin kibasi BJP party ki losing ba singi khut yauram gani haina chingna da bangamde makhoi ahum chatkhra basu IMC house ke floor da mayor gi mayokta no confidence motion pangthokpada makhoi gi matik saba member lai Makoina Sangsilliba Khongjang asi BJP party amadi sarkar gi mayokta sangsin manate masidi IMC bu kalongna ba sangsin bani haike कोई लीडर सिंधी भाव कोई खोम चेतन लेगनी पार्टी की एगेंस्ट थबक तौजरोय पार्टी की मरुम कोई थबक तौगनी सरकार की मरुम थबक तौगनी अदुगा कोई सरकार ना तौबिर थबक थोरम सिंगदा कोई याम लुम लौजगनी अदुगा याम नुंगाई तब फबना कोइना हौजिक संगसलिबा दोखिजम मोसलसिदा कोई प्रचार तौगा खमोय हुन हंदोखिबसे मसिदी कनागुम मिचंग खोंबा अचौ सांग खर खुजिल थरांग तौबनी अदुना मखोय अहुमना कोई माइथि पिबा ngमोय पार्टी ना मुन्ना खंधबिरे हेरगा कनाबु फगदगी हेब खंधबिरे हेरगा सरकार की तुंग फ्यूचर की कॉर्पोरेशन की Imphal City ki chahuk pada bunna khanthabang angdaba mioida mayur pibiu
MLA Kasim Basum na Talui Police Station Chanana ba Orep Uyung Tamkre Police Station asi Hauzik Lady ba IB da Semgat Kani Ngasigi Thoramatu da Kulgi Hanagi Secretary Loyo Munghi ADC Member SPW Mingleson KH Balui Kapangpam Zimik DC Harmit Singh Pahuza Su Saruk Yaki CM gi lairabasing gi tengbang miyam da mapung phana kanaba phangale haina BJP gi Vice President Jotin Waikhom na phongdokhrei wafamasi thangmai ban kendra gi oina sinam lekai de pangthokpa go to village thoram da mahak na phongdokhibani thoram adu da department kuntaru ki official singna lamdam adu gi miyam da kanaba phangan ki Samthong Kendra gi BJP bandal gi office sama thauda babok lekai danga si BJP Manipur Pradesh ki president ke SIS Babanandana hangdokhrei thoramadu da Samthong mandal gi president ke Noren Actis Policy Convener RK Sipchandra yauna BJP gi lusingba kayana saruk yakhi thoramadu da RK Sipchandra na Bharat Sarkar na paikhalak liba tongan tongan ba scheme singasi kendra sigi tongan tongan ba mafamda yohanna bahotna ragani haina phongdokhi ngamdan laiba akoi gi phangmam thokpa tongan tongan ba nupi gi scheme mayam am lai mayam si akoi mandal sigi through da mayam si phanghanna ba amadi Samthong praja gi damakta henna chaukhatpa sakta mama purakpa madi akoi sakthung mayam ama phangdaba mayam singse phangnana gi damakta mandal office linkhatchabani Irel Bong Police Station gi manung sanba kongba nandai bam lekai da leiba chongtham tomba kauba uripokta yot amadi cement yonbagi tukan phamba mioi amagi yumgi thongal da sakhang da basingna Chinese hand grenade ama thamlamle ngasi ayupung marirom taba aduwai da yumgi mioi singna thengna rakhibani police na bom adu asoi angam yaudana lokhatuna pokhai hankhre mafam adu da Imphal East ki additional SP operation M Kumarjit yauna police na thijin bagi thabak chathakre kanana karigi damak bom adu thamlamle bino haiba chapchaba khangbangamdre Amaram da bom thamlamba thawangbu yaningdaba phongdoktuna kongba nandaibam lekai gi maira paibi amadi miyamna yanadaba leirabasu wari sanaduna yasinaba purakpiyu asigumba thawang asi matungda amuhanna tawbiganu haide Subai tawraga bom thamamba kholamba tawbasi akoi pamjade masi tawbiganu na haijaningi kaigumba manunga mari wari batai kenu tawrasu sananingba khonme leiragasu pula yanaba am tawnaraga sanabana pai kaigumba angang nubigina soina ngamna paigren thone lekai da akoiji sasi na nang doine baduna si matung dabadadi tawbiganu na si thamjaningi Tengnokpal district ki manung sanba Myanmar border maya leba bi Bongjang village da sahi manga mai phanglakta badagi praja sing khudong sa tabakaya mayok nare mafamadu da aikhogi more ki paumi sanjo yauna paumi kangbu amana chatuna yengsilubada mai phangdabagi awaba praja singna mayok na badu thengna rakhibani hairiba khuladu da punna yumna kunmanga laiduna miyoi chani kunthra romna khundari mafamadu da lairiba electric transformer asi lisingani taramari ki jun thada yakhidabadagi ngasi phaba mai phangdana lakle transformer amadi electric wire sing adu uri wari yasinduna laire khulgi ningthau ngamson baitena ISTV news da transformer yakhidraba matungda more da laiba power department ki miyoi singda complaint tawki lisingani taramanga gi October thada department adugi manager ni haiba miyoi amakhak laktuna yenglam khibadagi ngasi phaba mari lenaba official amata lakhidre sahi asigi March thada amuhana complaint tawkhrabasu madugi kanaba phangdre transformer asi yakhidabana maram oiduna kwatha khunau malfai amasung sadang hairiba khul ahum asi sumai phangkhidre palibelengak asina lising ani taranipal gi December tha phawbagi manungda Manipur gi manung hanjinma mafam sing yauna mafam pumnamakta mai phanganaba pandam thamle hairabasu khul asigi oina mai phangdriba asi matamdu phawba ngaigadawribara haina hanglakle electric se 2014 June dagi transformer chaktuna week phau je mai lakhitre adu maram oina mai se मेगी मरम दवारे खुंजा सिंगजु अखोई खुन खक्ता नतना क्वाथा खनो मोलफे सतांग फाउसु वारे अदगी मैनेजर फाउसु मसामक ट्रांसफॉर्मर चाखिबदु जिंगबा लाए अदु मतुंगिना कंप्लेन तौबा मतुंगदसु हुजिक फाउ इलेक्ट्रिसिटी डिपार्टमेंट ना थौसाबी दे adu oibanina akhoina pamise meisi ngahanbio haina hanna muka khanganje
Senjat thumjada kham thenglaba angam athausinda miyang sangnanabagi firap National Revolutionary Front Manipur Central Executive na warep laure haire Front asigi Information and Publicity Secretary Sanajawba Maite ki serolamana ngasi aikhoigi khunai asina maning hanna chatpagi achawba maramde lengak asigi angam athausing amadi makhoigi makha thabasing asinani haiba pumnamakna khangnare lairaba lawmi simisingi thawai makhoi kharana paisinduna thamlaga khunai asida sanariba aronba drama lub asina phongdokpa hauragani Lamdam asida Senjat thumjada khuchaw thari government ki thabak changnana hotnabada imung kaya mutpa horakle leba ki chakha tharangi senpham contractor amadi officer single lautuna raga lawba yaba senpham lawnana hotnabada quality leitana laina thabak sudre oirakli ba phibam kaya asi yenglaga lupki akhannaba investigating team na kupna thigalaba matungda miyam da pirakpa poktak matung ina party ki central executive na lawkhiba warep amadi pirakpa yathangi matung ina mathau pangthokpa horagani haire Socialist Students Union of Manipur ngasi Oinam Government High School yengsilubada school asigi building pivam chadana lairamba thengnare haire Class 1 dagi 10 phawa punna mahiroi chama yangkhai mathoi waja tara tarukna takpi tambiri Arts graduate waja taruk laigadabada mari khakna class rauri Home Science ki waja laitabana khudong chadaba mayok nari school asigi waja amadi staff singapurna phaminaduna karamba phibamda pukhatkadaba haiba khanaki awatpa waja amadi infrastructure sing government ki maikaidagi yengsinbiyu haire boarding sida paisa amat laudana kogi wate lagi nakte riba school sida hogi mahiroi mari esina school sida wate ru punjaraga tumde riba mahiroi ni ki taruk se kone samjabani Ziribam da pot puba gari singi arumba onnaba wet bridge laitabana driver sing imphal kari nimita thokani haiba khangmangamdre haire highway asida gari gi arumba yauraga Ton tara taruk dasmit ani sino dagi hena puba yaroi haiba High Court ki order amagi wet onaba FCI manakta gari sing phaiduna leire Driver sing na wet bridge gidamak numit marini mangani panba tarabadi imung manung karamna pugani masagi ahen basen pham lemjagadaba adusu lambida matam hena phaiduna leirabadi hena sading tawgadawri FCI ki katasi ayuk pung mapandagi numidang wairam pung mari fawbadang ole masi pung kunmari mathau tawrabadi awaba kharakhak oirabasu kokpa ngamgani maramaduna transport department na athuba matamda wet bridge thambiyu haire MSF ki Vice President Oramba Ningthaujan Jugesor gari na thomjinduna hatpa thokdokta chenaba khudakta puthokadabani haiba khongjangi saruk ama oina MSF Bisnupur District Committee ga khosannaraga Modern Higher Secondary School gi mahiroi singna khongjang changsin khre mara laiba miyoi sing miyam khangna government na puthokadabani natrabadi makhal makha kaya gi khongjang changsinnaba semsaduna leire haire MSF ki Vice President Oramba Ningthaujan Jugesor Bogari na thomduna laikhidaba thokdokta chenaba gari athuba matamda phagatuna mara lebesing cheirakpiyu haina JAC na Imphal Ukhra lambi thinglure police laktuna lambi da panduna leiramba gari sing salhanki Manipur University ki hojik oyiba issue asigi matangda MSU MSF Desam KSA Suk AMS RSF Masat PSO na singbagi lusingba singyawna musuga puna paminaduna kupna khana naina khre haire Numit kuntra mangani hena larik tamba fanglaktraba mahiroi singi kholaw tasinadana leithokliba asi mahiroi singi career kannanabagi damak hena kanba khongjang kaya sangsinnaba punna warep laure haire Lengang na mahiroi singi ihul khangna tokpham thokpa thokdang athuba matam tawgadabani amaramda university gi staff na tabamina confidential oiba thabak toba yaroi maru oina Mubizam Mazadas Manipur University sanglakpa yaroi haire Manipur University ki Vice Chancellor AP Pande lokthoknaba changsilakliba khongjang sawal aduna tongan ba department ki head sing mathang pham thadoknarakle ngasi su Electronic Multimedia Research Center ki Director Professor Zibon Education ki head Dr. Caroline pham thadokre Ziribam Pauna Mapandagi aina yadaba mongda changlakpa miyoi sing thingnanaba police na mikupna hom singna lairiba asida mateng pangbo ina ibsa Ziribam branch ki thomi singna ngasi ayu Gulathon Ziribam lomdagi nungba Tamenglong amadi Imphal lomda chatkadabada passenger puba gari sing mawong sumna che sang yawbre yengkhre Lob asigi Vice President M Nungsithoibena mitop changlakpa thingnanaba ibsana lokhaliba khongthang asi miyamga khusannaduna makhatana chathakigani haiki Jadi tu Imphal siali ba khoi kujar somo mito mapalam dai kaya myam changsilak puna maram moduna ai khoi sajiri bam branch na ai khoi ada sajala changpa ada card yaugda ba khoi mito myam si chang khoi khoi kanabe damakta khoi hawjing su leptana khoi check tawri sigi damakta myam paja myam na su
ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯑꯩꯈꯣꯏꯅ ꯆꯪꯉꯤꯕ ꯈꯣꯡꯖꯪꯁꯤ ꯆꯦꯛ ꯇꯧꯕꯁꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯔꯤ KSO Cycle Block ki lising ani tarani palagi kun phawbagi nauna thau punana ba thomi sing khankhre lamgau thang chongloi President House Land Kilongbu General Secretary oina khankhre MSU masung kadana leptana satharakli ba anti drug campaign Imphal West ki manung chanba comprehensive concept school malom amasung Imphal East ki Wangkhai High School da pangthokre malom da pangthokki bethoram da school adugi administration ti ibochau Kadagi President in charge S. Priyo Kumar, Secretary Organization M. Bodhi, amasung Imphal West District ki Vice President Remakan Wangkhai Mayam su saruk yaki. Langgol lai managi akoy bada makal khuding makini sa saba amadi yon bating magaloy na makata na ni sa saba amadi yon magamari le na ba pam da ba thogdok thorak labadi masana dait tapuzaga bani haina wakat mifam ama lamdam dugi maira pai bisinga phamkhre Kada langgol lai manai branch na sinduna pangthokiba wakat mifam aduda saruk yakibi branch asigi member Chandrakalana Kanglup kayana punna khundariba langgol lai manai gi akoy beda mafam asida leitaba miyoi kaya laksinduna nisa yonsin bagi thabak satharakpana maram oiraga mafam asida samna leijariba miyoi singda akaiba kaya pirakpadagi branch asi hangdoktuna mayai kaba nisa siznaba thingnana ba firep laurakpani haiki Susing kalau na buho na raposa ay koy kudi mang nakutsam na raga iramdam langgol lasi taseng ba taru ba adugumba kullama habade Manipur ki adugum miyang tabang kullamo oyan si aydana changjan jareba khongjang asida ngasi Manipur da tungda ore kadori ba nisa degi isma samo baba tinjang kajang da ba tinjal lajan da ba adugumba youth sing chengat pada amade adugumba khunai chengat pada langgol lai manai jale ba koy kudi mang na manggel thagani haibase ay koy gi leng drabo wachakni Adrita Foundation INY Foundation amasung Modern Governance Foundation na sinduna numit humni gi aba National Conference ama International Youth Hostel Delhi da pangthokre thoramaduda MP Manoj Tiwari BJP Delhi gi President Soumya Reddy amasung Karnataka gi MLA Udibra su saruk yaki Manipur gi Urmila Chanamna Governance Infrastructure Facility amasung India da nupi amasung nupi macha singi hingbagi magun gi matangda Manipur gi caste history gi matangda wangangki JAC of M2 MGO na 7 pesa na halo amadi point kunitho yawa charter of demand sing thabak ta ontho haiba dabi da thabak lepage khongjang jangsilakpa ngasi ga thana numit chama mari sukre ngasi porompata leba environment department ki staff singna wakat mifam chathakre ngasi gi environment department ki wakat mifam adu da BJP na election mamangda wasakiba vision document thabak ta onthok tuna taret chuba pe athuba da chana halo jun nipal gi MOU chana ba yaroi athuba da M2 amadi MGO gi thomi sing laingak na warren thoktuna phana na ba hotnari ba asi khudak ta handokada bani JAC na taliba demand sing thabak ta onthok piyu haiki karingumba laingak na thabak ta onthok trabadi athuba matam da makhal kaya gi khongjang jangsin gani haiki employee miyam gi kanagadaba thabak thorum Kaya thawai hakchang yauna senbidana matam kaithokpidana senbiraba singsida koigi government gi side tagi phapun tawbidana warin su tawbiraba si khudakta lokthokpiyu loina na hairiba sumraba khudakta lokthokpidaba taragadi JAC na makha tana changjanjarakpa khongjang singdasu ekhoi director environmental leijariba employee khudimuna saruk yajagani haiba phonji thamjari ngasi ayupung mapan makhairom taba matamda more commando na supermarket ward number 2 da petroleum satpada mari manga singna ningai oibe mongda Myanmar rom da sensin ba oki makoina thamlamba pot khara check tawbada WY tablet piece marfu brown sugar gram ama Myanmar gi sel lising nifu humdoi chatruk nifu syringe marfu ni toy mobile handset ani fangle haidi KBK Tamenglong na ICAR Manipur Center Imphal gi mijeng makhada niminini satharaki balongmi singi training longmai part 4 peace land community hall loisin kre tongan ba resource person singna wangang ki bathorom aduda none area gi longmi kunthra rom na saruk yake ngasi ayu angan bada Lamphel police station gi manung sanba lamboi khungnang khongi lapakta nauremthong khulem laikai upak thong maya dagi CS Dinachandra alias Amom Sakauba chahi kunthra mangarom suraba miyoi ama siduna leramle mahaki naton amadi yagi sarukta I tarami mafamaduda Lamphel police OC amade forensic science ki miyoi singlaktuna asiba hakchang adu lokhatlaga rims ki morg ta thamkhre police na case ama lokhatuna thijinba hokre Khetri awang lekai tegi Sheikh Abdul Hakim Kauba Power ke Under Secretary Oiba Miyoi ama office tegi mayum da halak pada ngarang numidang pung taret lom tabada kongpal sabalekai mapada nongmai round ani kapsindune attack tawrakre thong adu yani ba phongdok tunanga si
Khatre Iril Mapal Youth Club amadi atai lup kayana sinduna wakat mifam sathakre saruk yakiba JSC convener MD Alam Khan na Sheikh Abdul Hakim miyam gi khanba amadi lup kayagi maru oiba thaupuba miyoi ni mahakpo hatna ba hotnaramba kanma mong da kandem tawi athuba matamda kanana karigi damak tawrambano haiba sengdorakadabani haiki Sheikh Abdul Hakim lamdam masigi masin tungkhalakli bamadi Manipur praja gi damakta thawai haksang yaungna thamoi sengna department kaya gi thabuk tawjariba Manipur praja gi seba phangjariba samjaraba MCS amakhakni mahaki thawai butem singnariba miyoi singase aikoi miyoi bagi irak barak sida tholaktuna aikoi ga bhap taminna ba haibasi aikoi pamjejai makoi na tawriba asi aikoi ni yaningde haiba adugi manung channa aikoi praja ipa ipali ima ibel satra naharol club ki naharon kayana maikai asi ga koi bagi laiminariba community khuding mak punsel laga ngasi gi sit and protest asi pamjabani hakim na nomai na kapsil lamba yaningde hamai na tawriba phatta ni khuding ma Maibam Menawi Kobi Yaripop Top Sing Thadagi Maite Isai Sakpi Ama Silal Kaubalup Amana Thingba Yaningda Phongdoktuna Manipur Press Club ta Paugimi Fam Pangthokre Sarugi Akiba Thobal District Mitai Ina Chokhat Luki Secretary Ningthaujam Mangi Mitaina Hauji Mak Thobal District ta Mitai gi Pungyaiba Amadi Arang Pampamba Miyoi Kaya Marang Kaina Leitabana Gaura Lining Satpasingna Pungyaiba Isai Sakpa Yaroi Habasi Matam Khara Yaitok Haningi Haiki Menawi Masana Mahakta Natana Miyoi Kaya Amasu Tongan Tongan Bathoram Singda Isai Sakkiba Thingdana Mahakpo Atam na thinglakpa asi pende haike yamna nungai jadaba thaudo hai taragadi inat ki oina hanta silana thingbiragliba se aikhoi inat maitai jatpa aikhoi gi yamna laibak phabani adubu maitai sai sakpi oina aidi maitai gi sai oina sakjarubani maitai gi pungyai bana adumak yerami gauragi pungyai ba kana matana chandon siri thilaga yeramde malem lai sanam duna adumak yerami matam aduda menawi aichu maitai gi sai adumak sakjarami aduga silana maring marang bathabak tawi haibagi damakta harak pasisu menawi di maitai oina pokhi maitai oina sai sakhi karigumba maring marang bathabak amata taude kunthani phu mayagi mi je sakpa matam sida menawi thanda hapirak libaje kari nuai taba leibagino yaraga di silana singtok piro Haujik sanabagi pawamuk pizare Athokpam Football Club AFC Thawal Athokpam na sinduna team tara tarukna saruk yaduna club asigi ground da zathariba Mari Suba State Level 7S side Men's Open Cash Prize Football Tournament ke ngasi sanakiba aroiba quarter final match da CWB charang partner Bobby FC Patsoibo goal manga amada thoiduna semi final sangkhre tha sigi manga da ahanba semi final oina 9 Shining Star Pungtongbam amadi Safabi FC sapam sanaragani tha sigi tarukta Sonalika FC konung mamang amadi CWB charang pat chanagani Dalian United amadi Kaksing Motors na sponsor tawraga Chandel Football Friends na sinduna Chandel Kulen Village Ground da ngasidagi ahanba soccer cup haukre ngasi sanakipa match da Singku FC team bina Chandel Christian Youth Club gol ahum amada maithibe pikre All Helakandi District Kang Association amadi Birtikandra Sports and Cultural Organization na sinduna organization asigi kangsangda kangkhuttara nithoina group ahum thokna kaidoktuna sathariba Ebemal Memorial Invitation Cum Knockout Prize Money Nupi Khut Kang Tournament ke ngasi sanaki ba match da Birtikandra kangkhut team ena livestream khun kangkhut pupanjal taramari tarani thoida maithibe pikre Hojik makata na sanbagi pau bayaning thojamdagi amuk phangbigani All India Football Federation gi miyang makhada Odisha gi katakta tha sigitang amadagi state kunithoina group tare thongna khaidukuna sathariba Sub Junior Girls National Football Championship gi ngasi sanakiba Manipur gi anisuba match da Tamil Nadu bogol Nepal amada maithiba piduna quarter final sangkhre Manipur gi mai pakhibagi goal singadu N Priyanka na match ki nifumapal suba humpu humdoi suba humpu manga suba amadi match ki apiba matamgi ahap minute ahumda punna goal mari sankhi S Linda komna match ki humputra matoi suba marputra suba amadi match ki apiba matamgi ahap minute amada goal ahum amadi M Zina na match ki yankai tare suba minute sanduna match asi mai pakhibani Championship asida Manipurna Group D gi winner oiduna quarter final sangkhibani quarter final da Group B gi winner ga sanaragani
Anishuba MCA Luang Pokpa T20 Trophy ki ngasi sanakataba match ahumgi manungda match ani nong chingi phibam phattabadagi sanakhitrebasu ngasi sanakhiba match amada Alamin Lilongna UCC Uripopo maithiba pikhre Manipur Cricket Association Sinduna Mamang Thagi Tang Kunma Thoidagi team kunna saruk yaduna Luang Sangbangi Luang Pokpa Cricket Stadium da sathariba Anishuba MCA T20 Luang Pokpa Trophy ki ngasi sanakhiba match asida Alamin Lilongna UCC Uripopo ran kuni thoida maithiba pikhibani Alamin Lilong na tos ngamduna ahan batting tokibada over taranithoi de wicket manga turaga ran marfu manga lauki masigi pakhumda anisba batting tokiba UCC Uripok na over taraga ball ahumda wicket loina turaga ran humpu humdoi khak lauduna match asi maithi khibani match asida Alamin Lilong ki sanaroi Majiburna ball kunmanga daran kumapal lauduna man of the match takhi Hayeng ayuk ahan ba match waina Riz nangam bapalamadi Southern Sporting Union Singamaiga sanagani Anishuba match ta Trau kwa kaitelamadi PSC Kuyathonga sanagani Ahum suba match ta Force K3 gawamadi SCCC Singamaiga sanagani Brighter Club awang posangam khulena sinduna mamang thagi tang kun mari degi tim kunna group mari thongna khaidokna club asigi ground sathariba tarahumdoi sibu 11 men's village open football tournament ki ngasi sanakhiba ahanba match ta Sengmai FC na KYDC kaikol bugol ahum sinoda madi anishuba match ki sanakhibada YDC awang posangam na MYA laikin thabi bugol ani sinoda maitiba pikre Sathariba tournament asigi hayeng ahanba match oina MSFC hangang amadi KFC konthau jangba sanagani anishuba match ta FC yumnang khuno amadi KBSU Kangla Tombiga sanagani Thagachari boyai hojik makhatana ngasi nongmagi oikhibai ngasagi pau amuk phangbigani Environment Director teki pangkiba ngasi oikhibai ngasa amati nujugi pauda khwaidagi sakhiba Celsius degree kontra hondai tasmi kontra manga khwaidagi ingba Celsius degree tara truk tasmi nipu hondoi Nuksita yang bising menit kisang maximum dasada mari putra Nepal dasmi putra mapal minimum dasada yakai mapal dasmi nipu mathoi oikhi Masigi nong suki pakisang amat 10.3 mm ni. Hojik aroi pada maroi pepau amok. Tunggi mirol kannabagi damakta furup amatagi wafam pusiloi masida communal gi wafam pusilakan haina Chief Minister N Birena haikre. Bharat Sarkar na hojik phau pada Manipur gi ngamkhai da singnarak balep ji haina UCM gi President Sunil Karam na phongdokre. Bharat ki President na Manipur University ki wathok athoba matamda loisingani haina Congress Party da thajaba pirakre haide amade Army ki Imphal da posting taba Lieutenant Colonel ama lautuna ba manba mawongda Army ki kangu amana phakre ngasi ki oinadi ISTV na pizaba Manipuri pau matanga sida loisinjari miyeng tabiri ba pamna mako amuka hana krumjari